ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯥꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯃꯩꯇꯩꯂꯣꯟ Manipuri Literature da focus tawraga host tawjaba book club asida miting tabibagidamakta ahanba maktada khurumjari lengsin biduna leire akhoi virtual set sida ai yamna nungsijarabi ima ayamna sina Oja Saroj Nalini haina mingobiba ima busu ahanba maktada khurumjari ai hak nasu tenbiriba khwai khibi ahalaman brahmon vaishnav Isa sing inaw sing isu sing punamakpu khwam taralo najaraga kok nonjari khurumjari yengdiriba pumnamakna kadaidagi yengdiribano haibadu soidana khanghanbirau karam tawbiri weekend lakpasida kari plan lay haibadu soidana share tawbirau yamna khangjaningi aigi oinadi ngasi Saturday akhoi gi suti oibanina ingonda yamna harau pama poi handaki weekse thabak da sukhara ingonda achinba ma oikiba aduna kitang khara waba aduga waba haise waningai deni aduna weekend lakpasida ingonda yamna harawe aduga imana ngasi kari pabigani haina khanbada thorang na ngairi aduga tasengna de aina ima gi larik anaupa lakpasingsida yamna taningdana ima week ki manungda pabiyo ena sinbada ibani gi timing se sana dadana leire adu imadi kamaina tawbiri ai hak adum aigi dunia sidi ai pa baromda adum nungaina leijari larik mayam mathang sum ojana su yamna thabira adai ibungo macha loitongba su magi pabungna iba mayam ama thare aina hana ama khaktang leijabado hojikti ai fanayamna larik ina khullabanina ai yam nungaina larik pajare aina asmaina thamjare lagi ai technically chatla brain amtang check tawjabani yengdiribana soidana phajana phammaga natragana kadaidagi tabiribano haibadu khanghanbirau aduga mayamda soidana share tawbiyu akhoi mayam pung amma muk akhoi tinminabasida phajana Maitailon Manipuri Literature ki maramda khangminasi haina thamjage ai imada sinajarage ngasigi program sida kari lagi haibadu akhoi mayamda share tawbiyu ai hangna ngasisi maru oina thamjagadauba topic se ani ni ahanbadana yamna maru oiba akhoi Maharaj Kumari Binodini na taibang phaurakpa numit ado ngasi se February gi tang 6 sida aduga lising ani 22 da taibang phaurakpa numit tugi akhoi pokpagi anniversary haijaba tare madugi akoina lai khoiramjaba adai Imasi gi mafamda akoina pungningi oiba nungsiraba aikoigi senglaba hairang lairang kachaba numit adugi damakta haktang miku kharadang akoina aina pangtho miyamgi mafamga da leibiriba punamaka loinana pangthok jage haina khanjare program sida su yaujare aduga maruoina makha chathajarakpa oina akoigi Oja Nongmaithem Tombi Singh Punshi amasung thabak se ojana nahan thabirakpa kuidri thasi manungdani February tha haurakpada phangjare ado ngasi ojagi machaibe mana phongba Dr. Anuradha Nongmaithem na phongba asugumlaba mamal yamlaba lairik asigi saruk kharadang miyamda thogan tawjage haina sumaina lepchai hoi adudi akhoi ahanbada Imasi bu ona tawbagi si da jathanaba imada nisijari haujanaba aiha tawjarage punamapu khoramjaraba matungda aihana Maharaj Kumari leikhiraba
Ningthogi Maja Ibema, Manipuri Saktak, Pirambi, Lamjing, Maike Kudingmakta Lamjing Pirambi, Gi Mapamda, Pajagadoriba, si Ayhana Honaba Taujarage, Ngasi February Tang Taru, Manipurgi Itihasta, Nupi Obi Singi Marakta, Toydog, Hendogna, Singta Ningai, Oiraba Numit Amani, Yai Paraba Koro Asida, Lamyan B. Maharaj Kumari Binodini, Taibang the Power Kiba, Numit Adu, Ngasi Asin. Mahaki Mapabung Suratan Maharaj, KCSI CBE, Amasung Dhanamanjuri Ngang Maharani Haina, Maharani Oibiram B. Anigi Macha, Nupi Mangagi Manunda, Kwaidagi Iton Tonbi, Maza Ibemani, Saitekar Kudingmaki Mama Oiribi. Ngasi Equigi Tung the Hogalakadoriba, Hogatsara Iba, Aibi Punamaki, Mama Oina Labiribi, Saitekar, Kudingmaki Mama Oibiribi, Imasi, Be Magi Mapamda, Tamoigi Oiba, Herang Lerang. Kachari Imasi Mapamda, Chamlaba Puningi Lerangse, Lobi Uko Lai Oikraba, Imana, Asumna, Kubam Taralunana, Tamjari, finding the Voice Ki Book Club, Punung Sibiduna Tabi Riba Yang Biriba, Kwai Kibiki Mapamda, no Lukna Ningsing Jaba Amatanga, Tamjaramge, Asumna, Sahitegi Toram Horak Padagina. Ngasi Pawbada Sathajarakliba, Sahitya Bulamyan Biramba, Kabi Amadi Aibi Kayagi Kumon Tarakwa Matamda, Makoi na Tambiram Laba Tungi Mirolgi Damakta Iduna Pongduna, Tambiram Laba, Asikum Laba, Lyric Singi, Maraktagi, Saireng Oirabasu, Wareng Oirabasu, Amamamtang, Lokatlaga, like Hidraba, Singi Mapamda. Aikoina Saranjali Kachabani, Waring Oirabasu, Patoksaduna, Miangi Togal, Dojabani, Amadi Saranjali Kachabani. Kachaduna Lakibani, Haitana, Adubunga si, Aikoigi Imasi, Damaktani Haina, Warimasa, Amatang Patoksage, Haina di Tauranja Kibani, Adubu, Panglaba. I hakna pajage Kanjariba, Warimasa, Adugi, Ayaba Pangbangam Jadabana. Miamgi Togal Dobangam Jakidre, Masigi the Makta, Tabiriba, Yang Biriba Singi Mapamda, Kwam Tara, Lona Zaraganga Pinaba, Asumna, Tamjaraga, Imasi, Lake Hidraba, Imagi Atmana, Benbi Uko, Puningi Lerang, Kachariba se Haidana, Sumaina, and Kubam Tara, Lona Zaraga, quite couldn't make him upon that issue. I had Quiramjet. Koymayam Imasi Buning Sing Lagat Kuraminasi, I had Imasi ki picture Siamuktan zoom out of Zerake, Akoymayam Ama Tumina Leraga Imasi the honor tribute Biminasi, Haimamayam, the suit joined the Winabaling Sinzari, laugh and like Kabira Imasi Gamata. Nasigi Yamna Nungairaba Numit Imasigi Mapok Numit
6th of February 1922 da Imasi se pokibani aduga akoina ngasigi numitsida magi 99th birth anniversary oiramgadoribani Imasi sina lebiramagadi Imasi si akoina kauba sumya yade Imasi sina akoigi founding writer of Manipur oibiramdana akoigi damakta khudol amna phasa writing me amsi thambirambagi damakta koina nasi magi birth anniversary sida khurumjari thagachari yamna phazaraba novel short story playwright mayam ibi dana thambirami mahangna ibira isi age of chahi taratare tagi irakpa hokibani haina ayakna khanjai aduga hojik phomani basi akhoi da thambirambasi akhoi myam paminasi ona tominasi haina thamjage mayam toidana share tawbiyu nasi Imasi gi mapok sida akhoi mana tawbiramiba akhoi ki Manipuri Literature asi akhoi paminasi aduga mathanggi generation nasu khanghaunaba dum share tawra content si paminasi haina thamjage makata rakpada mada muk sinajarage sigi makha chathajarakpa oina Imasibu khuramba loijakraba matungsida Nongmaithem Tombi Singh Punshi amasung thabak ahanba saruksi haujarak tringaigi paba houdringaigi mamangda majaibi ma Anuradhana handak ojagi damakta tawbira iba thabak sida ai isamaki oina isa nupi pokpada khoina matam amada yamna nupi poagana akhoigi matamdani kabok tawi nupa poagana khe tawdana lila tawdana tawbado ngachidi nupi macha china ai ngasi larik phongbiriba ibema Anuradha aina di yam pikna ujari ojagi nakta aina chachaba matamda adubu mana ngasi doctorate ka phangaga Tripura gi university daga professor ka oidana assistant professor ka oirakanda pabungi larik phongini haibase ai Manipur da lehodabase ai onthongnane yamna nungaiba ma tabada da sung nungaibase ai adumaina poksei aduna ahanba maktada isa nupi bu mirai biganu haibase ai ihan hanba pajadringai mamangda ai masigi paujense ai isamakisu ai mirai jade aduga mayam mirai haiba nate ihan hanba kainosi machanupa ga nupi ga si laik tambada machanupa hana asa taunaba nupi singsina swaida dum tamjhaloda haiba adugumbagi chanaron chat amadi aidi amunna thengnaja hoba maramdagi masi tokpira kanda social change he mi yong khudingmangna nupi macha singsi am phajana semasi nupa semgumsi haiba nate aduga nupa nupi se chapmanana khanchi haibase ngasigi isa Anuradhana phongbasi amuk paruba matamda aina isa Anuradhabu yamna nungaiba aduga nungsiba aduga isa nupi mayam si isa nupi poaga semhaningbagi wakhanse laijai aduna hoji Anuradha ibema Anuradha Dr. Anuradha gi maramda aina thambirambagi matungina ai pajage aduga lariksi ai hana di thajagre isa ibemasi masini saisida yauriba songi sida ubiramgadra dudi aina masi Anuradhagi photo ni larik sida yaubani aduna mahaki maramda Dr. Anuradha Nongmaithem hojik National Institute of Technology Agartala da English ki assistant professor oina thabak tauri mahak University of Madras dagi Ingraji da English da Sahitya da MPhil amadi PhD phangkhre mahak DM College of Arts da BA pass tawki mahak Manipuri Sahitya jagoi isai amadi theater bu pamjana haurai mahak laikongi live member ni makhal makha kaya gi naina wareng kaya iduna Ingraji da wareng kunmanga hena phongkhre jati gi thakta pangthokpa seminar kaya da su saruk yarure mahak hoji
mapuroiba amasung machanupa amaga loinana Manipur makhoi yumse soibam lekai Ayangpalli Road Imphal East Lady mahaki phonglaba lairikti masida magi thesis ni Anuradha gi phonglaba lairikti Koryo Pom A Serenade 2 N Tojake Sange Fictional Inverse asidani lairik asi phongkraba matungda mahaga hujik oja oidana hariba Tripuragi da lady Tripura assistant professor oina ana makha chathar jarakpo oina lairik asi mahangna edit tawduna khomjinba magi apokpa Professor Nongmaithem Tombi Singh gi maramda iba ahanba lairik ni mathang phongna nabasu thaurang tawri asumna thambirami ibe magi warol masigi mathangda oja machamakna pirak pasi pajadringai gi mamangda editor ibe magi maikei dagi wahi kharajang phongdok pachi amuk aihak pajarake aikhoi pabungi sahi humdra nipan suba mapo kumon numit March ki tang kunithoi Krista gi kumja lising ani kun asida larik macha ama phongdokpa ngamjaba ngamkhai leitana nungaiba poksai aikhoi isin inau sing mamau sing masu sing imung manung mari mata amasung atai marup mapang singi maikei dagi mapok kumonga mari leinana pabungi maphamda yaifa mangol pijari isona thaujan biduna na da yektana leinana ba punsi nungsangna amadi makha tana saitagi thabak inkhang tawba ngamnana ba isorgi maphamda thamoi sengna thoni jari mathang lakadoriba lecture kayasu yawba ngamba oisanu handak phongdok jariba Nongmaithem Tombi Singh gi punsi amasung thabak ahanba saruk hariba larik ase phongdok jariba ani suba lecture ase nangnaba hatu honakheba maramna achauba larik ama oibadi ngamkhidre maru oinasu tungi yaifanaba sinba Kanglup Samurogi Tamo El Surjit Kumar na hotnabiduna pabungi maramda achauba larik ama phongna naba tawbiri larik adu chatliba chahi sida phongdoknaba tawri hai maram aduna larik aduda yawdaba wareng khara khomjillaga pabungi mapok kumon asida soranjali ka oina katchabani larik asida yawriba warengsing ase makhala ni sui hana phongkraba warengsing aduga nauna iba warengsing asi saruk ohum thokna khaidoi makhoi adudi ahanbada punsiga mari leinaba wareng ani subadana thabakka haibadi saitega mari leinaba warengsing amasung pabung masana ijaba personnel ese wareng ibirakliba sing asi nongakhraba pabung biren natana ataidi hojik hingliba pabungi satra sing amadi saitegi lamda naksinna thabak tawminariba saitegi masak nairaba mioi sing ngaktani tokhai ba miengdagi yenglakpa hakthengna nungsiraba paudong kaya yauri aikhoiga pabunga loinabadi mawong amada loinabani mapa machagi marini adugi mathakta machanupi oiba maramna pabunga ka hena naksinna loinaba phangjade samna hairabada pabungbu masak munna khangjaba ngamjade adubu lairik asida yauriba warengsing asi parubada pabungi maramda aikhoina khangdraba thodok wari thabak kayagi maramda yamna phajana saithabirakpa kaya thengnajai onthokna nungai pabada onthokna pungning losing oi pabungi maramda khangmamdaba kaya khangjaba ngamjare masigi damakta wareng ibirakliba singbu ngamkhai leitana thagatjari larik macha asi pabiraga pabungi maramda khara makhaidi khangba ngambigani haina ningjai wareng ibirakliba sing punamaki maphamda ngamkhai leitana thagatjari amasung tawbimal khangba utjari Nongmaithem Foundation na mathang lairik kaya su phongna naba thorang tawjari mayamgi mateng ni jari thagatjari
Amaromda khabar che phongna chingbada phongkraba wareng singsu amuk phongba yahanbibagidamata publication publisher amasung wareng wareng ibirakliba singbusu thagatpa phongdokchari masiga loinana fajaraba wareng ama ibirakpa loinana lairik achibu fajana nambiba tamo Imojit Ningombam amasung mateng pangbikiba tamo Surjit Kumar busu hanna thagatchari aduga lairik asida yauriba maitai mayeki proof yengbibaga loinana banana chengba semdok pibagi thodang ase samurogda leiba ekai khumnajariba pudang koina tobikibani masigidamang amkhai leitana thagatchari lairik asi publication oibibagi-damak lairik asigi publication publisher oibibagi-damakta yaibirel communication amadi lairik makhum design tobibagi-damakta kaka makhonmani mongsaba busu amkhai leitana thagatchari Dr. Anuradha Nongmaithem editor sida Anuradha gi waron loijaraba matungda aikoigi yaufam phongiba sigi pareng amatang pathokpasi yamna maru oyena khanjaraga ahanbada masana ijaba ese ai itomda hingba yade ojana ibibani ani subada I celebrate the spirit of man o taibangmi simasu ojana ibibani ani suba sarukta punshi amasung thabakta saktak jaba Nongthombam Sribiren Laikhidraba kabi aduga ani subada Nongmai Pandit haina masana pamjana kauba Nongmaithem Tombi Singh Nongthombam Sribiren sisu Sribirena ibirambani aduga wahogdok amasung atai wareng kharasina salam tomba Dr. Nongmaithem Tombi amasung Manipur gi ekai khumnaraba scholaramani amasung critiqueni haiba sidana Yumlembam Ibomcha Dr. Nongmaithem Tombi Singh gi saktam macha sing haiba macha sing mieng ama sisu Yumlembam Ibomcha aduga chajibudara Nongmaithem Tombi asina box populi sisu Yumlembam Ibomcha ni tamo Nongmaithem Tombi angakpa mi amaga loina khibagi paudam ama Dr. Lamabang Gojendro Nongmai Pandit ki thauraba thangsang amadi thamoi Dr. Aruna Nahakpam Nongmai Pandit ani suba Professor Nilkanta ai Dr. Makhon Mani Mongsabana amokhoi anigi maithong yamba Nongmai Pandit critical reviewer amadi documentalist ama Dr. Saroibam Ibohal Professor Nongmaithem Tombi Singh gi punchi khongchat nahona na yengba Surjit Kumar Loitam aigi godfather Professor Nongmaithem Tombi Singh Imojit Ningombam Manipuri Sahitya da machu taret ki chimthang Nongmaithem Tombi Singh Thodam Netrajit Mahakabi anga hal award phanglaba Oja Nongmaithem Tombi Thingnam Jaisri Devi Oja Nongmaithem Tombi gi mafamda thamjaba pungningi warol amadi gandhari gi maikhum phida wahi kharadang adongi Sarju Bala Devi lamjing lamtakpa Oja ama oina Nongmaithem Tombi Thaunau Jam Gitarani Devi Dramapan subada thagatchari saktam macha yekliba saktam achauba Nongmai Pandit Laisham ibirakliba sing aibagi phonglaba lairik sing photo paudam masida loijare ojagi lairik sigi manungda phongba phongbirakpa ibirakpa aibe sing loinaba khaijakhraba matungda masana ijaba ese ai itomta hingba yade haibasi amu pathajaraage Nongmaithem Tombi Singh remember no men are strange no country is foreign beneath all uniform a single body breathes like ours the land our brothers walk upon in art like this in which we all shall lie James Kirkup kari gumbada ojana haujare kari gumbada ehak isana itomda hingningba ataiga kari mata mari amatta thamningdabagi wakhal phaure mi ataiga samnadaba wa amata ngangnadana itomda lairadi nungaikhrani-da khalai mayum makai mari mata punamak thadoklaga lamboiba
Sainasigi punsibu kalak lui pamjarui mitta urei achikpa himaloi mirau kholta drabam famda ingna lining libasing kaya da ingkraba chikraba tapkraba santi oikraba nungaiba haibasi asinata bara asigumba wakhal ase mioibagi punsigi tangka kaya da matang kaya da lakpa se hauna sani adubu wakhal asina kokpa ngamdraba laina ama oiraklabadi sathiraba awabagi masak oirei mahak tawpham lakpham khangdraduna angawba haibadu oirakpa yai wakhalgi khalpuba ngamdraduna ngawduna chatkiba yai natraga sangsar thadokduna lamboikiba yai mioibagi wakhal tamba ngamde sathiba wakhalgi laina dagi sathiba thodok kaya tholakpa ngangningai oide Satiba wakhal ado matang jana namthaba phathaba mamai chumnanaba hotnagadabani madudi mi amagi punsi jana namthaba phathaba mamai chumnaba hotnaba mi amagi punsi amasung wakhal ase mamal yamna yami mioibagi sabatya se mioibagi wakhalna sagatuna semkhibani ai amakhak mangkhibadi kari tawi haibagi haiba wakhal ase khwaidagi aranba amani asumna tin yotlaga khangadabani aduga naitom tana ai itomta hingninglak pagi matamda wakhal ado phatha gadaba maru oiba upay amadi ai itomta hingba yade haiba wakhal ase khanbani aina hinglibase ai itomta kinate aina hinglibase miyamgini imung manunggini mari mata singini sagai gini maruk mapang singini laikai gini kunai gini malem gini wakhal asi mina semba kunai amasung taibang asida miga gi marakta asietpa mari ama chena punba ngamgani mioiba na taibang ase mi ama oina poklabadi mi ama oibagi thaurang ase kauthokpa chumde mi ama na taibang asidagi phangliba mamal yamlaba masak maral sing nungsiba minungsi gyan loksing chaukhatpa amasung hingbagi mamal adhyatmiki oiba awangba loksing wakhal mayam ase ngakna phajaraba atangba ngaktani brahmamakna pongamdraba mioibagi mapokni hainaribani mina hotnaba rabadi lai oiba ngami malem ase laigi leipak oihanba yagani uripok taw ongbi ise ahalado masa ngamde nari haibatai khara hanglucho haina tamona engonda tattan hai Tamodi yamna chatkali yaugalli hangalli ise mado phamungda hiptuna lairami masa khara noithokle BP low oi high magi makok maraibak aina nanbi makhut makhong paiduna yengi mamita mapi ira chenbagumna tawi hokraba chahi kayagi wari ningsingba mali tapna hairei nang angang oiringaida aina pobiraga tumba thembado ningsinglei aigi nakongda tabagum tawi tha thabung ton nacha morambi pobi sanam nambige haibong sarong amata thadarau isegi paklaba manangganda aina yamna nungaina tumlamgani aigi ise ahando aibu ningsingduna hingli aibu nungsiri aibu tattana ningsingli isena hingbada ai su yauri aduga aina hingbada isedi yaura roidro igi mari oiriba imung manunggi asigumba nungsibagi mari asi lairi mari asina chena punbadagi imung haibadu oiribani amasung hingba ngamlibani mari asi imung data nate mioibagi marakta su leihangadabani aina hingbada itomta hingba yade hingba ngamde punamak yawi hingbada changliba polamsing ase masing thingamdana yamkhre mai ising nungsit chana thaknaba setnaba polam kaya pekraba yatum macha amadagina lainanaba chauraba yum punamakka eiga mari leinai punamakki mateng changi amaga thadoknaba yadaba mari lainari punamakki mathakta prakriti leiri prakriti yaudana aikoina hingba ngamde prakritiga mari lainari prakritiga nungsigadabani aduna hindu singna tarpan katpada marol ahum sanga jiba panbasing upal wapal punamak konsilli phasakraba apakpa miyeng amani aikhoigi leikaigi nungsiraba marup amana aibu nupui koiba tambirakhi
Mana chithi ibiraga ibani nungsina hanki kumai kaya yengba chaminai nungai khre matamdo marupto thaptokna khre sinpham tinadabadagi adubu marupki nungsiba haibadudi engonda adu tungduna lehore aina hingba da maruptu yaura roidro mana sembiba tanglaba nungsibagi masak su khangjare haujikta khanglai nungsiba na machu loktrabadi punsi ase mapung phade punsi gi masak khangba ngamde phajaba su masak khangde nungsibana aigi punsi ase pumthan than hanki hingbada nungsiba changi amaromda aina hinglibase magi damaktani mana hinglibasi su aigi damaktani aikhoi itomta hingba yade thungnadrabasu naknadrabasu thapnarabasu miyoibana kanagumba amagi wakhalda olaga hingba ngaktani thamoida latpa murti amasung thamoigi kinsi ase yaudravadi miyoibagi punsi ase ikang kanglamgani hingbada yamna waramgani aikhoina hingliba asida punamak yauri amatta khaidokna bananthok payade taibang mina imung amasung khunai semi khunai na leiribase taibang mi amatta leitrabadi khunai su leitre khunai leitraba taibang miyoiba amatta leitraba adu oirabadi isol leirubagi arth thokte ningthau lengak lon su leiba oithokte khwaijagi maru oiribadi taibang mine taibang mi da leiriba angakpa gun matik mangal sakti ase ngasi phawbada nainabagi thibagi puthokpagi loiba ngamba leitri taibang mi angakpa khunai gi thawai panba jiba amani asigumlaba taibang mi ase sembada nahaki achoba thodang yauribani nahak natomda hingba yade ayhak itomda hingba yade aina chariba thakliba setliba ngangliba wakhal khaliba tauriba thabak punamak khunai amasung taibang miyoibagi kananaba oihangadabane amamba ihingda mi kana udraba matamda aina kana mata khanglaroi haiduna karigumba phattaba thabak ama taurabasu madu khunai amasung miyoiba jati gi amangba oi maramdi aikhoina amamba amasung anganba kobalai ani lei haina thajai amambada mi kana khangdana tauriba thabak ado amamba kobalai nadi khangi aikhoina amam angan kobalai ani thamliba sigi nungi phajabadi miyoibana manung mapa naidana mapung phaba afaba mi ama oiba matamda pumseng senglaba taibang mi ama oirei asigumba miyoi ngakta saba khunai amasung taibang pan ama semnanaba honagadabani asumna taibang pan ama sembada mahaki nahaki thodang yamna chawi taibang miyoibana semliba dharmaniti rajniti samajniti arthaniti asina chingba punamak ase miyoibagi yaiphanabagi damaktani chakhotpa sabatya ama puraknabani asigumna sabatya gi khongjat ase nangsu yauribani asigumba sabatya ase sembada nangi achoba thodang leiri aduna nahak natomda hingba yade ayhak itomda hingba yade asumna tangkak amagi pajaba loijare mapau tare suba ningtham masing November gi lising ani tramanga aduga ani subadana ojana sumna ibirami I celebrate the spirit of man o taibang mi haiba warengasi haujarage ayhak aina matam sangna poknafam khabarda wareng kaya ikhibasingi manungda afawba matik magun leiraba mi kayagi maramda saithaduna iba kaya yauki warengsing adu paba aigi marup amana nongmana aingonda hairaki nangna migi maramda iduna leire matam manghalle nasagi maramda iyu idriba karigino ayhak tumina leiki nongmi tauraduna magi wahangi paukhum pikhide pirubagi darkar su oide aina miyoi kayagi maramda karigi iribano haibadu mahak khangde karigi aina miyoi kayagi maramda saitha isai sakliba aidi ikhigani isai sakhigani lepa leitana saithagi
ꯁꯩꯊꯥꯈꯤꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯖꯕꯁꯤꯡ ꯑꯔꯣꯟꯕ ꯇꯤꯛꯉꯟ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯏꯈꯤꯒꯅꯤ ꯆꯣꯛꯊꯕ ꯂꯩꯇꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯈꯪꯗꯦ ꯆꯍꯤ ꯂꯩꯇꯦ ꯁꯛꯁꯨ ꯈꯥꯏꯗꯦ ꯂꯩꯐꯝ ꯈꯪꯗꯕ ꯌꯥꯎꯏ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯅꯥꯅꯣ ꯊꯧꯁꯥꯔꯨꯗꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯑꯥꯠꯃꯥ ꯊꯋꯥꯏ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯠ ꯃꯗꯨꯒꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯇꯪ ꯎꯕ ꯐꯪꯂꯕꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯁꯛꯇꯤ ꯐꯖꯕ ꯑꯗꯨꯒꯤ ꯃꯁꯛ ꯈꯔꯗꯪ ꯎꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯗꯣꯟ ꯂꯣꯝꯂꯦ ꯅꯨꯡꯉꯥꯏꯕꯅ ꯄꯨꯝꯊꯟ ꯊꯜꯂꯦ ꯃꯁꯤꯃꯛ ꯁ꯭ꯄꯤꯔꯤꯠ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯄꯤꯔꯤꯠ ꯑꯁꯤꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯣꯠꯇꯨꯅ ꯂꯩ ꯑꯆꯧꯕ ꯃꯤꯗꯁꯨ ꯑꯄꯤꯛꯄ ꯃꯤꯗꯁꯨ ꯃꯤꯑꯣꯏꯕ ꯑꯉꯛꯄ ꯖꯤꯕ ꯑꯃꯅꯤ ꯃꯤꯑꯣꯏꯕꯗ ꯂꯩꯔꯤꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯂꯝꯆꯠ ꯁꯥꯖꯠ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇꯁꯨ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯈꯦꯠꯅꯕ ꯃꯥꯟꯅꯗꯕꯁꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯌꯥꯎꯔꯤ ꯐꯤꯂꯝ ꯂꯥꯏꯔꯤꯛ ꯋꯥꯔꯤ ꯄꯨꯔꯥꯟ ꯃꯍꯥꯀꯥव्ꯌ ꯃꯤꯊꯣꯂꯣꯖꯤ ꯂꯤꯖꯦꯟ ꯐꯣꯛꯂꯣꯔ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯗ ꯃꯈꯥ ꯀꯌꯥꯒꯤ ꯑꯉꯛꯄꯅ ꯊꯜꯂꯕ ꯊꯥꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯛꯂꯣꯟ ꯆꯔꯤꯇ꯭ꯔ ꯊꯦꯡꯅꯩ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟ ꯄꯨꯔꯥꯟ ꯍꯣꯃꯔꯒꯤ ꯏꯂꯦꯠ ꯑꯃꯁꯨꯡ ꯑꯣꯗꯦꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯔꯤꯇ꯭ꯔꯁꯤꯡ ꯁ꯭ꯄꯤꯔꯤꯠ ꯑꯗꯣ ꯉꯁꯤꯒꯤ ꯃꯤꯑꯣꯏꯕꯗꯁꯨ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯃꯛ ꯌꯥꯎꯕ ꯊꯦꯡꯅꯩ ꯑꯗꯨꯅ ꯊꯥꯏꯅ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯁꯤꯗ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯜꯄꯅꯥꯒꯤ ꯁꯛꯇꯤꯅ ꯆꯥꯎꯊꯣꯛꯍꯟꯕꯅꯤ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯍꯟꯕꯅꯤ ꯃꯑꯣꯡ ꯀꯌꯥꯗ ꯎꯍꯟꯕꯅꯤ ꯅꯨꯡꯗ ꯄꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯄꯤꯔꯤꯠꯇꯤ ꯑꯃꯠꯇꯅꯤ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯤꯑꯣꯏꯕꯁꯨ ꯃꯤ ꯍꯥꯠꯂꯤ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯕꯁꯨ ꯃꯤ ꯍꯥꯠꯂꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯑꯉꯛꯄ ꯋꯥꯔꯤ ꯀꯌꯥ ꯊꯦꯡꯅꯩ ꯃꯤꯑꯣꯏ ꯀꯌꯥ ꯎꯅꯩ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯎꯅꯅꯤꯡꯉꯤ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯉꯤ ꯄꯥꯟꯊꯣꯏꯕꯤꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯅꯪꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯃ ꯑꯣꯏꯔꯤꯕꯗꯤ ꯊꯣꯏꯕꯤꯗꯁꯨ ꯍꯪꯅꯤꯡꯉꯤ ꯅꯪꯅ ꯈꯝꯕꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯅ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤ ꯀꯧꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯁꯥꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯂꯩꯔꯤ ꯍꯪꯒꯗꯕ ꯋꯥꯍꯪ ꯀꯌꯥꯁꯨ ꯂꯩꯈ꯭ꯔꯦ ꯍꯦꯂꯦꯟꯒꯁꯨ ꯐꯝꯃꯤꯟꯅꯅꯤꯡꯉꯤ ꯀꯔꯅꯒꯁꯨ ꯊꯦꯡꯅꯅꯤꯡꯉꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯌꯥꯝꯈ꯭ꯔꯦꯗ ꯑꯩꯅ ꯎꯅꯅꯤꯡꯂꯤꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯩꯅ ꯎꯅꯅꯤꯡꯕ ꯃꯤ ꯀꯌꯥ ꯂꯩ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯆꯦ ꯔꯥꯙꯦ ꯇꯥꯗ ꯊꯝꯕꯧ ꯎ ꯁꯨꯕ ꯒꯣꯄꯥꯜ ꯃꯅꯤ ꯆꯥꯎꯕ ꯏꯕꯦꯝ ꯅꯨꯡꯁꯤ ꯑꯁꯤꯅꯆꯤꯡꯕ ꯑꯩꯒꯤ ꯃꯔꯨꯞ ꯀꯕꯤ ꯆꯥꯎꯕꯗꯒꯤ ꯊꯤꯌꯥꯝ ꯏꯕꯣꯍꯜ ꯇꯥꯒꯗꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯩꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯀꯕꯤ ꯆꯥꯎꯕꯗꯒꯤ ꯊꯤꯌꯥꯝ ꯏꯕꯣꯍꯜ ꯕ꯭ꯔꯦꯀꯦꯠ ꯃꯅꯨꯡꯅꯤ ꯇꯥꯒꯗꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯄꯤꯔꯤꯕ ꯏꯈꯧ ꯂꯥꯡꯕ ꯑꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯥꯠꯃꯥꯒꯤ ꯏꯈꯧ ꯂꯥꯡꯕꯅꯤ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯁ꯭ꯄꯤꯔꯤꯠ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ ꯃꯈꯣꯏꯒꯤ ꯏꯋꯥꯏ ꯏꯅꯤꯜ ꯐꯪꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯉꯥꯎꯖꯕꯅꯤ ꯀꯜꯄꯅꯥ ꯌꯥꯎꯗꯕ ꯁꯔꯨ ꯄꯣꯂꯥꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗ ꯀꯔꯤꯗ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯥꯠꯃꯥꯒ ꯁꯝꯅꯕ ꯉꯝꯂꯕꯗꯤ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯖꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯊꯣꯛꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯆꯩꯔꯥꯎꯕ ꯃꯇꯝꯒꯤ ꯀꯣꯝꯕꯤꯔꯩꯗ ꯉꯥꯎꯗꯕ ꯃꯤꯕꯨ ꯂꯩꯕ꯭ꯔꯥ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤ ꯉꯥꯎꯐꯝꯒꯤ ꯉꯥꯎꯐꯝ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯄꯤꯔꯤꯠꯇ ꯉꯥꯎꯖꯩ I celebrate the spirit of man ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ ꯑꯩꯍꯥꯛ ꯃꯤꯑꯣꯏꯕꯒꯤ ꯃꯔꯝꯗ ꯁꯩꯁꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯔꯝꯗ ꯉꯥꯎꯖꯕ ꯑꯉꯥꯎꯕ ꯑꯃꯅꯤ ꯑꯗꯨꯅꯅꯤ ꯃꯔꯨꯞ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯑꯩꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯝꯗ ꯏꯔꯤꯕ ꯏꯁꯩ ꯁꯛꯂꯤꯕ ꯇꯦꯡꯊꯥꯔꯤꯕ ꯍꯔꯥꯎꯔꯤꯕ ꯋꯥꯖꯔꯤꯕ ꯄꯦꯟꯖꯔꯤꯕ
miyoibagi spirit ki maramda tasengna mapung phana khangba ngamlabadi aigi kolom ase lepkiba yai khangba ngamdrabasu spirit adugi maramda khangna naba thibada phanglakpa machet makaigi nungai badudani aina penjariba aduna aina thiri miyoibagi spirit ki masek mangal manam aina hedau jari nungai ba miyoibagi spirita sanaba phangjabada hedau jari di mana nungai jabadu khoimuna leigi leinamda ngaujabagumna aina miyoibagi spirit ki leinamda ngaujaduna leijaningi asumna ojagi phungdok ningliba pregap sida wafam sing adu loisanjare aduga punshi amasung thabak sida ayhakna ama khaktang ngasi lokhacharamge Dr. Nongmaithem Tombi Singh Manipur gi ekai khumnaraba scholar amani amasung critic-ni haibasida Yumlembam Ibomcha kabi sina phungdok pirambasi hana ayhakna lokhachage haujarage Gandhari gi mikhum pi hairiba saireng larik se thengnabada kanagumba kharadi ngakpasu yai Nongmaithem Tombi gi saireng haiba yai Manipuri Literature Theater Culture amasung tradition da puning changba mi khuding makna Dr. Nongmaithem Tombi gi mingta da balairam loi mahakpu Nongmai Pandit hairagasu khangnei Manipur gi manung datana India gi masak naiba mi singna su mahakpu khangi Manipur gi wangmadadi mahakpu Dr. N Tombi hairagana hena khangi mahakpu yamna khangli base scholar amasung critic oinani mahak yamna naha oiringai school tamlingai matamda Manipuri culture amasung literature da mai onsinki amaromda mahaki imungdi Manipuri culture gi laitabung amani pung isai jagoi lilagi inkhonungni mahapu pokpa Nongmaithem Brajabidu leipaki maming laikhiba punggi ojani Bimola achaubi haina khangnakibi matamgi isai amasung lila animaki masak nairabi artist oikhiba Nongmaithem Bimola achaubi mahaki macheni jagoi gi maming chatlabi artist Thiam Surjamukhi mahaki maneni Manipur gi art amasung culture ga mari lainaba hiram khudingmakta Nongmaithem Tombina thawai yawi henna khangna naba thijinna naba tanba laite chokthaba naide mahaki khutagi mamal yamlaba lairi edit tauba khomjinba tharaga tara thokre mana mathum kaya amasu phangkhre mahaki maning makha tamba mathona phaba misang mikhai naidaba critic ni akiba laitana masagi mot phongdokpadagi waru nungju thoknabasu yawi pungnafam pawcheda Nongmai Pandit ki maming mahaki kolom da legal notice piraktuna wayan sangda mayokna gada phawba yauki mahak Nongmai Pandit oina pungnafam pawchegi regular columnist ni mahaki kolom sumna yengba haibase pungnafamgi maruoiba kalam amani Kristagi kumjali singamaga chamapan marfu taruk-tagina kalam ase leptana iragli Nongmai Pandit oina thoraktringaida mahak kholau pawche dasu khongnang thaba haiba mingda chang naina chahi taret megi tang ahum lisingama chamapan humdrani thoi dagina February gi tang taruk lisingamaga chamapan humdramapan phawba irami naina wareng critical analytical essay iba khaktanatana mahak creative essay su mahakna iba wareng sing paraga oja se saireng su soidana iramgani khali idragadi ibiu haina chithi thage phawba khalami saksu khangnade masaksu udri aduna chithi oina thasira khalubani asumaina naha oiriba kabi kenebo Rajkumar na hai phaminaduna wari saminaba amada haikibani Nongmaithem Tombi Nongmai Pandit tasengnamak saireng atopagi saireng su maitaironda handui tawbatabu animakti yamna tangnani khajiktangi tangna iba oirabasu sairengi ifut lakpadagi nongmada saireng manga iba phawba yawi Gandhari gi maikhumpi Nongmaithem Tombi gi masana iba saireng kunithoi atopadagi mahakna maitaironda handokpa saireng 12 punchillaga
puthokpa sairengi lairikni lairik sida yauriba masagi saireng kunithoi ase Kristagi kumja lisinga machamapan maudra mari gi September gi tang 34 dagi na lisinga ni tara mangagi me gi tang 33 bhauki manungda ikhiba singni ngasi su ketugi machinjak thiba thorei kauba saireng si natana kunithoi sigi manungda tarahumdoi di Kristagi kumja lisinga maga chamapan maudra mari khaktangda ikhibani Kristagi kumja lisinga maga chamapan maudra mari dagina September amasung asi mahakna saireng khwaidagi yamna ikhiba matamni matau iman mandana phajaraba saireng iramba itha thajadana saireng lairi puthokpase ingang angna nungaiba ama Dr. Nongmaithem Tombi da loina duna lay haibase saireng khara sina tai pabada pungning bu tagat tehanba aduga nungairaba taibang amada thawai bu ingna pothahanba ningthiraba kalpanagi saireng yauri saireng masing yamdrabasu karemnabagi laknabagi punsibu manung thitna usinbagi philosophical oiba miyengi miyoibabu nungsina luna khanjabagi asengba achumba afabana yomlaga hingba taibangpan amabu khorang-jabagi makhal mathengi saireng sing lairik sida thengnabigani mapungdi ningba kaibagini pendabagini luna konsinjariba miyoibagi afaba phajaba awangba value sing asum kintharakpa khangba wabadagi amasung tainafam khangdaba khangdana khangba wabadagi amasung tainafam khangdana khoirang khoisaubadagi thorakpa phumbangnaraba khonjel amasung nungsa sormapi gi akanba som saireng ayambada phangani asimak oiragasu saireng kharada asadi adum tauri miyoibagi afaba phajaba punsi amasung nungaina leitaba taibangpan masagi saireng ibada mamun phana ibagum atopagi saireng handokpadasu mamutana puksel sengna atopagi saireng handokpadasu mamutana amasung puksel sengna handoi English ta iba natraga loan amadagi English ta handoklaba tongan ba kabi taragi saireng sing Manipuri da handoktuna lairik sigi ani suba saruk oiri phajaba saireng di make semduna isam chamba lol da iragasu adumak phajai haiba Dr. Nongmaithem Tombi masagi saireng singnasu mahakna handokpa saireng singnasu aikhoida uhanba ngami scholar critic Nongmaithem Tombi hainarambado haujikti mahakpu scholar critic amasung kabi Nongmaithem Tombi haidaba yararoi asumna thambirami lairiki wahaudo si September gi tang 13 2025 asumna thambiraba matungda ngasigidamaktadi pabasi loisanjar Imana amna phasana mathang masigi content si amna precious oiba haibatare photo khara share tawjarake ngasai imana ahanbada hodokpichi jiki lairik oina imana feature tawjariba asi Nongmaithem Tombi Singh Punshi amasung thabak part 1 ni masi makhatana su chatharakani masigi lairik si phongdana hujik Manipur da lairabani aduna yengbiba punna makna soidana thigatpiraga copy ama lobiraga manungda lairiba asana khumjallaga akogi kamingoina panjarabada Nongmaithem Tombi Singh gi Punshi amasung thabak collection masi mayamsi pabinaba lairik asi soidana thigatpiyu copy ama lobiyu haina ningsingjari adagi imana yamna nungsina ngasai pandikre lairik asi machanupi Dr. Anuradha Nongmaithem
professionally di assistant professor NIT Agartala ta leibani aduga yamna nungsina pabungi birthday gi tribute oina khumjal li tabasida yamna nungai ba ma poi koi mana sunga sai high grade machanupi pokpada smaina ga tawra akanda puthorak pasi tabada yamna nungsiba ma phawi haibado maduga ai hakna program asi hodringai da yang khatsabada yamna nungsiba picture ama thingnajai masi gi picture asi ziki akoi gi larik asi book puthokpirakpa machanupi Dr. Anuradha Nongmaithem ga akoi gi aina nungsina kurum jana pabung haina kaujaba imagi na Oja Nongmaithem Tombi Singh ga yamna nungsiba picture asi thengnajabani mayam su yengbiyu ai picture si zoom tawjarake duga mathang picture khara share tawjarake mayam gi love and like yeng bada yamna nungai jai akoi gi Manipur gi sahitya da contribute tawbiriba akoi gi Manipur gi mi mayam gi maram da ibiriba Nongmaithem Tombi Singh bu akoina honor tawminasi akoina thagat minasi love and like thabirau yeng bada yamna nungai jai duga ngasai gi lyric se masida aina picture khara share tawjabani adubu yamna mamal leiraba sinungsiba picture yauri aduna copy ama soidana thigatpiraga adomna adomgi on leinanabagi damakta thigatpiyu yengo yamna nungsiba angang pobagi picture ama su yauri family gi picture yauri yamna yengbada yamna nungsiba pabadang nataba masigumba lariksi yamna precious oi haina aihakna khanjai adomna su pabiraga yengbiraga khanbigani haina khanjai duga yamna contensi aina doinamak share tawthokpadu lyric tu paragana hena copy du leibiragana hena phangani haidana kitang glimpse ama uchabani ima da hujik lyric asi Manipur da gi thabira aga Delhi da leibana imana akoi mayam da share tawraga content asigi kitang khanghan basina amok hena maduda atai cover tawribadu paningba taningba khangingba phauhalli haina thamjage sigi matangda aina larik phangphanggi matek khitang yauramba sigi matungina ai mayam da thamjage larik phangpham se aphongba gi yung kaisapat leimajam lekai simakta da su adum phangbigani adoga yaibiren communication uripok khwai Brahmapur Imphal sida su adum phangbigani aduga ahum subada Manipuri Sahitya Parishad Pauna Bazar sida su adum phangbigani aduga Manipuri larik yonba atai dukan singda su adum phangbigani asumna mayam si wa danabagi damakta sumaina su thambirami yam nungaijai ado sida chatpiraga adum larik si leiraga thamjanbidaba adum pabiba paraga yam nungaiba pokpa aduga larik simaksu aina ngasi pajari sina loijabadi nate ai mathang sum chathajarakani aidi kabi phauraba huji nainabiriba adaga legidraba nongthobam sribiren hana aina pajagibada pajagraba sribiren masamaka ojaga thiminaba chatpagi mana ibaside amusina yauri cycle ga tonga kanda mi gi mayumda chatla kanda kolomongga boyongga pairaga mi dugi maramda hangba na chingba ai mathang sum mayam gi thogan tawjage miyamna bu pambiraga di ai seri joina chatharaga su ai chathajagani na ai kaisu thoidokpa kaino laite miyamna pamba dugi makha pona ina ngamjaba makai aina kachaning kachagan
yamna nungai aduga adomna soidana larik asi larik se mayamna phongak pasida magi effort adagi collect tauba adagi picture hapakpa masidai sida changam gadabati ayakna khanjabada yamna effort changam gani aduna koina larik asi phongbi rakpagi damakta Dr. Anuradha Nongmaithem mingoina panjarabada hanna hagatpa uchari yamna mamal leiraba koina asuki matik hujik imana ngasi parisina matek amakatani aina tajaba kanda aina khalle o aina nahangai atai laire khaiba tare ko parura kanda adugi concept tu hai kaina ga aina khallaga laibase hujik ngasigi ngasai imana haikiba I celebrate the spirit of man aina haiba pabung na ibibase tara kanda aina khalle o akoigi da on lay maina wakhan lon si lairambase aina hana khangjarudaba aduna masise akoin hena khangagadi akoina di ai sagi experience tani ko aina haijarise atai gi writer mayamna ibasi pagadabani akoi paminasi adumna di oiraga akoi gi own writer mayamna ibirambasi akoina khangbasi yamna maru oyena khali sagi I celebrate the spirit of man si pabada I have pukning da thuk law ma phawe habdi abung na ngasai gi man hairi badu mina mangonda migi kama kerbe iri no nangi iri yadra haira kanda mana migi spirit sida yamna interest laina mi khuding mak sida magi goodness adagi magi talent adu ne ba mana thiri se aduna aina su akoi gi finding the voice ta upakanda akoi gi Manipur gi interview torak pasida mana khali basiga aina kitang khanjabasiga oh pabung na khalibese aina hana khanjaramadi kaina aingonda khanjaba yawi aduna masikumba yamna mamal leiraba wakhanlon yauna ibirapasi akoi mayam se khangminaragadi akoi hena nusiba nungaiba society ama oirakani haina aya khanjaidagi ngasagi mana pabikiba ai itomda hingba yade hairise ada phajakhra ngasagi ai amukasu tajagani aduna akoigi power of akoigi book club sigi aina yam nungaijabana akoi se recording se leirabanina amu imana phasana pabikrabanina akoina gyan tadaba portion do amu rewind tawraga amu tabam oibagi feature haibetare madu leirabanina ai amukasu tajagani adubu ai itomda hingba yade na akoina marakta miyoibase kauna ningdre ngangna ningdre ai lai ka haini himaloi makhongda chatlaga lai ningoda ge kaina khalai kai mana hairi base tachumma badu akoina khanba matamda panba dagi mana mi miyam sigi connect tawbada nungsibagi mari sina khwaidagi akoigi important oiba si sini punsi hairi si kaina hairi is akoina masi putho ga naina ba machangi kaiginoga aigi oinadi pabungna masigi writing sida irise akoina personality development da tammiba akoi human connection akoi human being siba mari adagi itomda hingba ngami akoi ai itomda hingba yade akoi se community oina nusina leiba adagi even mana ngasagi reference pingai da magi friend namaga love letter iramba kano incident ga tawbado ai adugi relation do su life akoigi connection do adu ne batai se adu na yamna aigi oina deko ngasigi episode si yamna chawraba khudol ni khudol ama phangjabani haina khanjai imana imagi oja oina akoi oja ina hairaga imana te dom wari libado ai samakna di content si yam kanna pa ba khangudaba oi banangasi ayakna isada ikaiba ma phaujai aduna yengbiriba tabiriba mayamna su ahanba oina khangba oiraga de share tawbiyu akoi mayam se khangminasi akoi gumba khangdraba haibatare ko akoi sereng da pankibata sirum narumba maitai haibatare akoi si mit pangminasi khangminasi sukki phazaraba pot mayam si akoi khangminasi aduga aigi wakhaldadi amna phazana masi mite lod da ire aduga even translate tawrakanda akoigi
worldgi mafam da thumhanningi karigina haiga su chawraba wakhanlon asi akoigi oina nataba worldgi oina thamba thamningbagi wakhan phaujai haina thamjage adagi mana kari ani additionally hainingba aibiribra aina matang sida horen question dan naina paduna ama oikra kanda ojagi aihagna loina jagiba telaba matam haiba tare since 19 ganone 67 da adai dudani oja Imphal college da oja oiba changa ise matam da ai BA first year da ai elective Manipuri lobani ada amadugi wari macham tang cho aina share tawjaramge adaiduda oja si aina masak khangjaba nate ai mapan sutok thoktana khajalaga samban manung sida samban ju karamba samban no buli thokpaga yabaja nataba aduna college chali biduga halai duga loire adu atai matam da thokpadadi ai gi tungda kanano ma illa kana chatoini kaigino khangde adamna ingonda phajali do ai hujik tak khanba mammi aduga asengbasu akhoi koluptuda ai gi idhoi bungo police kaino ai khomdram IP haiba makse yam sam ki ba duga yam strict oiba police ki imung se khara de strict oiba jani aduna lekai gi kaino lila ma yengba chalakte duga thaban nama chongbada chalakte karigi noida technique tu yam hai aina kona khalakpai wani thaban chongba ma lekai da lampak ta sindore haraga di ma kaino phida chobam tharaga magi sanato palisai do pairaga ne ma mi yengaga leyaba ma leiramnina imung du dei kanambum thokpa ngamdreba aidi ma masasi yadeba police sai sina ka jowi yam chiksali noibu mana phata haudi se mana loi urabanina ko ma nupi si yam cheksan ba ma oi nupa su cheksali adai du da nongmagi numit angkhakta akhoi oja se Imphal college da oire ai ga chahi ai se be phasya da elective lore adai oja principal ni lamnina ai kaubirei ado oja na ka kauba che matam yam kiba karigi kaurino na ta Nepal kawi matam da kaino oibani clerk oibani aduma personnel thara aga kaino be phasya gi ne makadang bagi wing du da elective Manipuri lobon pimja ma leye ado Saroj kaubani ma kaino ka su phangi aduma amta kauro haiba sida ta Nepal na nang principal na kauri ni nang tan thokani emni kai phagi su kha tawale ado ai yam pakhana changa kano jana phamu kai na numitu yam thaujan hai oja principal se ado mana ingonda hai kaino ibema nang elective lobada nupi na thandane chumbra haina ai ahum longmina jarami ado imana bising Manipuri tamine harga Sanskrit ngata khoi ngamaroi loi chengre ado ai de dum leja hore na haira kan sida phamu munna khalu Manipuri gi wajam hapta bayadre adu nang kana pami hai ai di khangjade dana kana no Manipuri matam da Manipuri MA phangba natri adagi di ai oja nupi pambra nupa pambra na ani du da ni mana masak maming amta haide adai du da matam du da nupi na handabagi wanate oja nupa na pami haiba se akhoi nupa traumdoi manungda ai thanda kaino yaubani nupi se thanda laurai ai yam chulun tawba haitare adagi di adumai tawbadagi aina ne asu oja nupa na pami na aigi imanaba singduna so haihawi en hai aina di ai opinion du su di haide adagi di konthangda after 1 week ta oja se lakhibani 19 kaino da 67 68 69 70 oh 67 gi azagi area da ni ojana join tawbase ojana han badal laman takpire laman hijamguno gi aina pajagriba Nobel se yam nungai oja se para takpada yam nungai adu hangba question hangbadi yam ki admai tawdana ki na loina rakpachina hujik phawba ngasi phawba da ai oja si ojani haidana ai ojagi numit pal tawraga su ojabu khoiramjaba lapna leiraga su khoiramjaba si ngasi phawba ai tokchadri aduga nongmagi numit ama khakta su mana akhoida oja se lengaki adu matamdu da ai gi chamari si pungkak chawra kanda ada oja lengakpasida aina oja kaino ni matamdu da MA di tamba loi khamale aise adai da ai khomdram da changubani ne na hai aina ado ai gyan mang hale ado nawonde wari khara loge tawni hai ojana aibu ai wari yam khangali hai su ojana su khangamba jat oiram chai na ina khal
ada aigi idhoi bungo dugi maramda mana pongna phamsida iningba langla langjin che khitang hangugen changu baza nga ngakta ngai dana akhoi di amta khangde akhoi di amta matam de ho thukre idhau si 1968 ta February tha de legi jabani aduna ojana 67 adai du da Imphal College chang oja oina changbi rakhe bani adai du da kaino tawe aina oja du di aina khangja bangai ai haijage haraga aina dum haijaba ase idhau je smai sain tawi si tawi magi pukchen chaw base nongma lekai gi akha mamani kawi ma lei roi haina haiba kandu da hai mamani do nang mamani do matam du da mi lei ta base sangkhan baina ma chanai aidi akoina hujingna formality gi oina adum loira kan da khan bane matam du da di leiringai matam da ai loi dore haiba matam du sangje khangat nei ba ada khangat lamni na lekai sina dum khange as mamani do sangkhale ye na adum a chen ge ba karigi noina haiba bu aina ne ai ga diwari yam phauna bo oiba da aina da dau karigi no de am cheli do hai es mamani do nang mamani do aingondagi paisa khara lawkhine ado ma aina ko oina haidragadi ma heyang mapokta mioi mapokta po aroi yam tamthirani aduna ma ko oina haiba chatpani haida oda da ain tammi koche adu oda na pongna phamgi khabar du da aigi kaino research tawba ojana hangbigi ba khuding ma aina khangjaru ba khuding ma to ojana loina bak isalaga adai du da idhogi da makta Khomdram gi dhana chandra IP adu aina admai tawdana ojana phonga khibado aina ojagi thigat pa atma gi sida mari leina na ningsangak pada aina miyam gi mafamda hangachabani sida tension ja yamna nungsi egi akoina ayakna pabungai na kaujaba mingoina Nongmaithem Tombi Singh akoi Manipur gi mi mayam sigi maranga thigat laga iba aduga magi theme sida yamna mi amagi spirit se mi khuding mak sida magi afaba spirit ama lei haibaduneba aduna akoina yamna tamjaningai ni mi khuding mak si mana chawi mana pi inataba pabuna hai basida aina loksanjabada mi khuding mak se unique and special aduga mi du adugi spirit tu wari sanaba de thigat lakanda madu phambadu da ne ba mana yamna nungai jari se aduna yamna nungsi dagi nungsi bagi connection du aduma khatti bangam ba hai tare ko aduga akoi miyoi basi itomda leibada hingba yade akoi miyam si hingmi se ngasagi connection nungsi ba masina sara akanda imong manung dagi akoi community dagi nation semakpa kaina magi ngasagi pa khipasi da hai basi ai amoka hanna taningi amna akoi na masigum-basi refer tawraga akoi gi social media da mayam na quote se share tawnai mafam atai gi aduna aina pamjari si akoi gi Manipur gi sumaina ibasi amok quote se loktho kanda Manipuri metelon da su aduga amok translate tawraga English na su tawrakanda akoi mayam se share tawminaragadi kanana kari hai adagi yamna pukchen chawba sigumbagi wakhanlon asi hena khanghanningi haina ayana thamjage aduga pabungna akoi gi book club sisu hek haugalakpadagi amna pukning thogat piba imana masi haugalakpada akoina larik leitra kansida America da tana book se thabirakpa aduga hujik se book thabirakpa any thabak ama tawba kanda pabungna yamna pukning thogat piba taw aduna akoina masi kaujade akoina khurumjari haina haijage aduga akoigi team na pabungbu khurumba oina akoigi khudol macha matang pijarubada video matek ama moina lobirakpani ai amtang share tawjage akoi miyam gi minasi Now, would you pack a liver? Finding the bushes high manico.
Masiki kanosi channel si yamna apabani chahi hananchu yame hojubuk chathari the ahampada be mamone kamsung be bagi mamai be ma sorojbu aina papa kukchari makhatana hari ba chinen si Kanoda, Manipur doesn't know the Prithvi Mahon program is successful with my program. Yamna nungsiba pabungi warol asi taminare koina yamna koina thabak macha matang ukhatsarakpada support tawbirakpa asina koigi hena tawbagi ithelsi oihanba aduga advice tawbiba smaina taw adagi yamna sina imada khutnaga chithi ibirakpa masi ubada akoi generation akoi makhagi generation na yamna tamjaningai oiba potni haina thamjage matang asida ima akoi listeners ngi comment lokhatchaba Terage haurasi. Yang biriba punna makpu hanna thakachari adom gi comment adom gi engagement sina koi da yamna nongaiba ma pauzai aduga koina paba sida paminaba thaminaba si henkat ba oibana koina singa saigi punna community ama sagat basi oi basina adom ngin di makta yamna thagat pauzari ahanbada Rameshwarina kurumjari haina ibirai Shashikanta Hidangmayumna Pumnamakpu kurumjari haina ibirai akoisi yangong ngasagi family ama dawna oirabani akoina regular listener gi mameng yawraktabada akoina kaidawrazano madoina akoi khanba ekta yawi aduna ningoina panjarabada Shashikanta Hidangmayum su akoigi regular listener yawmina bani amna thagachari Rebecca Thangjamna ibirai Finding the Voice Matan Chupada Yaipabata Oibiyu Imai Bema Saroj Nalini Khomdram Ba Anna Ayek Laitaba Oibiyu from Mayang Impal Manipur Haina ibirai ako'y Imasi nung sidra ako'y Imasi huzik 70 plus ni aduga imana ako'y book club ki damakta yamna ako'y book club ki advisor member oibiriba mayam sinamuk support tawbirakanda Manipur dagi si pasi na WhatsApp ta thara ani dagi thara ga Imasi na mo phone machadu dagi amuk tawthoga magi diary sida mo irani aduna yamna ako'y gidamakta sumaina effort si tawbiraga ako'y khangdaba mayam sida khanghanbagi damakta Imasi aina imane na pagtathagat nate mayam so aina haibasi yabiningaga tempe imagi damakta love and like amta thabirau Aribamna ibirai ma Imai Bema kurumjari mapugi laikolda ingna leiba oibiyu aduga Finding the Voice pu hanna thagat Imasi ngasai Imasi with tribute to pibadu Arifna irakpani Imasi Ibema kurumjari mapugi laikolda ingna leiba oibiyu aduga Finding the Voice pu hanna thagat pongdokchari habani sai apna Imasi gi tribute ahanbada jabadudani koina koigi writer founding woman writer koigi mana tawbirambase koi kauroidabani ngasi magi birthday ni Imasi na hinlamlagadi 99 sugadoin Imasi sinasi aduna koi myam ningsingminasi magi maramda
So itana social media da share to you women writer of Manipur, the founding member ni hata se koi na sungkau kau ita. Darendrajit na ibirai, good evening amasung madam. Monica watching from my sweet home. Darendrasi yumda Bhutan dagi thogla aga laibani yamna phasana laibiyu hinjang ahau baga saram do mali. Yum thogla aga laibani na. Nirmala Raj Kumari na ibirai yamna nungaina tajeri haina ibirai. Yamala so yam phajana tabi bani. Yamna ngsi. Dagi makata na Darendrajit na ibirai yamna nungaina tajeri ima haina. Yango ngasigi content chukki matik phajagra ta ai this is the notes de. Ima na paringai de ihobani. Amukasu ai hanna tagani. Masagi akoina masigi iramisi da akoigi punsi da loksan bayaba hanna tara kanda akoina hingba sida mahau thokna numaina nuksina na hingbagi machak koi ba haiba tariko aduna larik pa base dum akoina paga da bani do larik pa base da akoigi book club sina tawjari sina unfortunately haiba tariko Manipur ki larik sing se akoina line na phangbo oide akoina hujik Amazon da chappa kanda anova writer adagi kharadi uba phange khara order tawba phange adubu akoigi mamal leiraba akoigi ahan laman na ibida gumba larik mayan sidu hujik adamaina phangba dudi oidri aduga Manipuri Maitailon script di phanga kanda Manipur di phange aduga paw yang nungaiba mana Manipur di bookstore yukiyo dagi readers bookstore Manipur University ki manakta leiba moi mayam si online da leira banina moi na kari larik lei haisi line phangna do akoina phone tawla kan thabirak pa yagadra ka haibe tharake kan haiba adugumba facility di leire aduna akoi mayam larik paminasi larik si author man irakpa kanda leibira kanda akoina autograph to you kan haiba do adumaina tawminasi haina ai thamjage larik si leira kanda koi photo hapkat pira o photo hapkat kan sida mayam na diko social media da photo hapta sida tawja size kan haina busi yawe do aigi opinion da di akoina pot se hapaga uradi kanano mana kari pot no hairaga mana pamaga di adu laingba khamingba yawgani haina adongi positive sense da logzai aduna promotion ni haina kambira da share tawbi pamaga di hadaragadi kanano madasu kana janaba haina adumana thamjage okendro Nongmaithem na ibirai finding the voice da mamal yamlaba loina silongi kaya pabiduna mayamda hena khanghanbibagidamata Ima Saroj puthagatchari haina ibirai akoi mayam khangminabaduni aduga akoina nasagi lariksi athaba content si yambanina akoina maduda introduction feature tawjaraga hena khangmingagadi akoi mayam lariksi paba hominasi aduga adomnasu mate ka paraga thagat pirau akoigi social media sidista Manipur literature kaina akoina keyword se tawba kanda content dan tholak na bagi damakta haina thamjage Roni Kumar Chungtham na khurumjari Oja haina ibirai Roni Kumar gi sereng ama ibirakpasi aihak na phajana paba khara sange aduga aina pabada aise khara hijadabana hujik ti pathokchara roige ngapigani phajana parakanda amuk ai mathangida pathokcharake Suni Waikhomna ibirai khurumjari Imasi amasung Ichema haina ibirai Riya Darsani Luwang
na khurumjari ojabu haina ibirai nene jamuna nene laijasu yengbiri khurumjari nene kangabam chintuna ibirai ima taramna okchari yamna nungaijai haina ibirai Oijam Johnson na ibirai yamna nungaijai ngasigi episode si taba phangjabasi yamna nungaijai haina ibirai yamna phajaba episode ni aduga ngasigi se yamna content si yamna yame aduna ahum thukna khoina ngasi kona split up tawraga muk share tawjarake khoina muk hanna tana nabigi damakta duga khoi myam se nunggi oiba masida irami basi akhoi loksan minasi haina thamjage aribamna ibirai gandhari ki maikhum sereng si taningi ima laibira pabira hai arifna hairi ai nasu request add tawjage ngasagi poem asi maming se tabada na taning ba mapoi aduga ngasagi writer Yumlembam Ibomcha na akhoi pabungi maramda ibi basida haidi ki ko ama scholar ama da natana kabi haina haibasu hairaga da bani na haibasida ayag isamang nasu magi poem gi si kaya khanjaru de adune mana asi khangat piraga akhoi myam da tahan piraga de yamna akhoi numai jagani haina thamjak RK Longjam na ibirai khurumjari ima cheche haina ibirai Jamuna Laishram aina yamna nungsina nene haina kaujaba na ibirai ai tapna pajarake nongmai pandit haina khangnaba Oja Tombibu hanna khurumjari Manipur ki khorirol loina silongi achauba nainaroi ama oibata natana saknai ba kaya bu su pokna phamgi thangda apaba sing da khanghan bikhiba amadi wakhal wakhalgi ithak ipomda wahaigi khuthekna Sairol oina jagoi sahan bikhiba gandhari gi maikhum thi kabi asigi maramda mamal yam laba saruk khara ngasi pathok piduna tahanbi ba Oja Saroj Nalini Khomdram thakatjari aina birai koina yamna phajana nina comment sita koina si feature tawjariba mina panjarabada mayamna nongmai pandit haina khangna bibasina khogi Manipur ki kanano haibasi sak takpibadu aduga sak takpibasida misagi yamna phajaba sahitya gi words sizinnarakanda pabada yamna nungaiba adugumba ama phauhanbaduni birai yamna nusiba comment ni akhoi mayamna kana no haibasi khangdragadi akhoi human connection si kamaina chauthorakani haibaduni aduna pabungna akhoi damakta tawbi dana mayamgi ibiramba mayamgi ibiduna feature tawribasi akhoi paraga thigatlakanda khangminasi aduga hujiki larik kamal hujik janupi na ibidana khumjan bidana laire Dr. Anuradha Nongmaithem na dana larik sidai yamna phazaraba asi akhoi myam paminasi khangminasi ngasagi nene masida hairibasi yamna phazaba word ni amuka page wakhalgi ithak ipomda wahaigi khuthekna sairol oina jagoi sahan bikhiba haibane yam phajayeba aduna masina hena paningba pohalli aduna akhoi myam paminasi khangminasi haina thamjage
Banti Posambamna Ibirai, Madam Chechebu Kurumjari Amasung Thagachari, watching from Tripura, Haina Ibirai, Romesh Mayembamna Ibirai, great like mother, like Betty Masikari, Haina exact Kandre, Imaga Ijagasi Mane, Haina. Irakpani haina lojage comment asi naga aiga da oina haitare Rani Maibamna Ibirai Madam Saroj Nalini Khomdram Kurumjari amasung thagachari haina Ibirai Romesh Mayembamna Imphal dagi yengi haina Ibirai matang asida akoigi comment asi Hangkat coba lo jare imana ini additionally kari hapingba lebiri. ꯑꯩꯍꯥꯛꯅ ꯍꯥꯞꯅꯤꯡꯕꯁꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛꯁꯦ ꯑꯩ ꯃꯊꯪ ꯄꯥꯕꯁꯤ ꯑꯩ ꯑꯅꯤ ꯑꯍꯨꯝꯂꯛꯇꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯈꯣꯏ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯑꯣꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯝꯇꯪ ꯇꯧꯖꯈꯤꯒꯦ ꯑꯩꯅꯗꯤ ꯏꯊꯟꯗꯅ ꯍꯦꯛꯇ ꯑꯄꯅꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁꯥꯁꯤꯒꯤ ꯑꯣꯏꯅ ꯇꯧꯖꯗꯦ ꯑꯗꯨꯅ ꯑꯣꯖꯥꯒꯤꯁꯤ ꯃꯊꯪ ꯑꯍꯨꯝꯂꯛꯀꯨꯝꯕꯗꯤ ꯑꯩ ꯂꯦꯞꯇꯅ ꯀꯩꯒꯤꯅꯣꯗ ꯑꯥꯏꯗꯤꯌꯥꯁꯦ ꯑꯇꯥꯕ ꯁꯤꯡꯒꯤ ꯃꯐꯝꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯄꯥꯕ ꯑꯩꯉꯣꯟꯗ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯇꯨꯡꯗꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯩꯁꯤꯗ ꯀꯕꯤ ꯁ꯭ꯔꯤ ꯕꯤꯔꯦꯟꯅꯒ ꯑꯣꯖꯥꯕꯨ 이비레이바 아두가 후지키 그노시 이보 마차나가 이리시 어훔니 아이나 바바 로이자다바 아두부 노마다디 오이톡다바니나 아이 한다키 다시 마능다 까야락 오이나 그마이나 tꯧ시게나 하이버세 마시 엄청 따나자라가 아이 마탕기 다디 아이 마시 아무 컨티뉴어스 tꯧ게 하이나 아이 lep자레 아두가 마탕 그마이나 tꯧ시게 하이버도기 리졸루션 엄청 아이나 ngairaga leje리 Dagi ngasagi ibasida yamna writer Yumlembam Ibomcha na ibikibada haiki ko pabungi magi ibasida michang khai naidaba dagi achumba du irakpadu da legal notice ka suthang bayauki China adugumbasu tabada haibatare amukta hena akoigi smaina achumba ibada kidaba adagi yamna adusu yam phazana ibirakpase akhoi mayamna taminasi khangminasi aduga masi manipurda akhoi ima hoi gi manipuri gi literature dadi yamna khangdana lairapani akhoi gumba haibatare akhoi na target of zariba audience city akhoi gumba akhoi na khangdana mapanda chakhraga akhoi manipuri gi damakta thigar charakpa kanana kari tawri aduga yamna nungsina akhoi se sigumba wa sitaraga akhoi pukning si hadaraga o akhoi miyoina hingiba si kamaina hingibano dagi writing sidagi tamjarakanda hena miyoiba amana hingbada mahau yauna nungsinana peaceful oina hingbaduni aihakki oinadi Masagi akoigi literature book club sigi yamna moral lesson ama aingonda pangjarisi daga yengiriba punamon nasu adomna akoigi book club sita tabira kanda kari paubi kari daubi haibadu soidana akoida share tawbirau aduga karamba writing taningi haibadu su share tawbirau haina hairaga akoigi program asing asidi loisinjana batawjarage Imabu su hanna thagachari aduga akoigi ngasi feature tawjariba writer larik oina phongbirakpa Dr. Anuradha Nongmaithem busu hanna thagachari masi basina lokhat pidana pachana phongbi basina Nongmaithem Tombi Singh gi works se hanna leirabasidagi amukka hena khangba henkatpa oibagi Larik ni haina thamjage duga akoina finding the voice na sumasigi larik si lokhatjaraga akoina akoigi khudol oina pizaba akoi tha khudingi akoina 25 sa akoi
Thagacharaga tiklaba kudolama mayamda akoina thagachari utagi pisai aduna masigi bookse akoina mok lauzaraga leizaraga kudolgi packet sida hapchagani haina mayamda henna yauba henna ba haina share tawzagi masi hairaga loisinjarage imana lasta punamakpu tabiriba punamakpu ayhana amuhanna khoramjari mathangi thangjadasu aigi masigi keno makha chatharakpa adumak mathangi laiba thangjasimadi aina aigi ojagi damakta kachadana masimadi ayhana sure tawjari aduga atai insure na mani haijaba nate suksoi soidana aina yam lapna hairudo sarupudi khwaidagi nakpasida aina khwaidagi pamjaba ojagi damakta ibirakpada keno lekhidraba siribirena ojaga mabani chatpagi keno ama lambien ama migi mayumda changaga hangbagi ama yauri yawbasi aina yamna keno se khitang changba ngasi se khitang changbanina khitang horen khangdaba kaidoba yauraga su explanation amagi matam thamjabana hena khitang nungaiba khitang tentak tawbase ahna thamjabani mathang adum thamjarakhige haina aina nonglokchari aduga ngamsu ngamjaba mayam punamakna bor pibiyu haina ayangna sumaina thamjage masi haraga mathangi Saturday da soidana amu unaminasi hena khangminasi Manipuri precious writing mayamsi aduna yamna nungaina mayam punamaksu leibiyu na da yektana haina hairaga ngasigi program asira sinjara khurumjara